Kelaikhom Ampako branch na sinjaraga khungang ahumgi ahlaman sing sahi humfu gi matakta laibo ba ahlaman singda ningtham gamari lainana achamba khudol pot pibagi thoram pangthok jabani tasengna ngasi pangthok jariba thoram asi aikoigi mang thana chatpiriba ahlaman singbu nungsi bagal lainana makoibo ikai khumnabu ba amadi makoibo da respect to boy na koina sinjabani roina ampako Kelaikhom branch na masida Ampako head office amadi amuko na gi support ka loina na Ampako head office amadi Ampako Kelaikhom branch na sinjaba sumna tharo masida chaurakna khungang ahumdagi miyo ahal sahi humfu gi matakta lairaba ahal sing nupa oiba ahal sing ahal samag khara henba da aikoi khudol pot pi jabagi sumno chamlam thoramni masina piningi badi aikoina aikoi masen sinaba habase sagat pa machangi sina maram oiraga ahal laman sing sida aikoi gi minung sido kullaga makoi gi punsida Konggrab punji singi the theater kiba experience kaya ma sama sasima oina na ko na pada khungang sima amadi laiba asigina makta laiba asigina makta lau kiba saudang kaya do makhata ba khoida sinnabina amadi khoida gi lahona na ba wakal adugi idea kaya lahona na ba wakal da Ampako head office ki leaching makada amuko ga khusam nazaraga Ampako Kelaikhom branch sinja batauramni Kelaikhom gi branch ni silaga Ampako headquarter khusam naraga loinana amuko ga khusam naraga ase ahlaman singda always wore besingda ningtham gi khodol loina akoi blanket khodon tamagi thoramasida amuko gi magi degi wai amagi ta thamjagi madudi Manipur da khunami itni kutha manga se masida akoina amato na sangsil labadi India gi influence asiguma political influence mayam jing samanga moy loinana Manipur da khunami ba kalupsu itni mayam jing marakta gi maitei pangal yaudana kanglai pak natraga Manipur oyo ngamoy habisima thamjage aduna maram waraga amukona sinjariba amato wi wakalol sida Ampako na su sangno sogatpiriba akoi mayam divine rule policy India gi asiguma DVC policy ki mayokta koi punna amatongona maitai pangal ade tonga iting mayam sigi session merabadi akoi gi mauksa gi Manipur kanglai padu waiba ngongoni haibate ta wai tham Assalamualaikum ikai khumnaba dina akoi saruk lamdam asida Manipur haibani sugumba pam من الظلم MD Abdul Halim dan Presiden Ampako aikoi magi sing yam da bana yam na yedu dum lai kudol sepi Purda Dharmana